Pauche di yumpom iba maroi ba pau kharab da dawjari MP Leisemba Sanajaoba ki Mathakta election petition High Court na counter affidavit file Touraknabagi Matam pikhre Haukiba Jun taraga mapanda pangthokiba Manipur gi amata ngairaba Rajya Sabha gi mihut khanbagi election da mai pakraba Maharashtra Leisemba Sanajaoba ki Mathakta file Tourakhiba election petition ga mari leinaba notice ki paukhom counter affidavit pikhalangnabagi Matam High Court of Manipur na pikhre Rajya Sabha gi MP gi Mathakta file Tourakpa election petition asi pangthokiba mikhal aduda Maharashtra Leisemba Sanajaoba ga lamba tawnakhiba Congress Merep Tongbram Mangi Babuna Petitioner oidana file Tourakibani election petition asi ki number 1 of 2020 ni election petition asi ngasi Justice Hantem Bimol gi cause list ki item number 3 da list tawki atop pau amadana test report sing Semjin-Sajillambagi Docter phare Covid-19 ki test report sing Semjin-Sajillambagi maran da Delhi ki Docter ama amasung thabak aduda mateng panglapa misak ama phare hane irai numita police na phongdokre police ki matung ina Docter Kusbi Parashar na Covid-19 test na ba patient sing recommend tawki amasung masamang na natragna mahaki assistant ki khutang da sample sing lawki ko request Amit Singh haki matinga loina na Docter Parashar na demand ki matung ina maming lera diagnostic center na tragana tahi lab singi Covid-19 ki test report sing Semjin-Sajillambagi thabak tawki test report sing adu computer amada PDF format da sem saraga WhatsApp ki khutang da patient sing da tharam bana Semjin-Sajillambagi thabak adu detect tawba lukhi patient sing da nursing staff pi bagi business tawba mioi amana Docter Parashar da nursing staff ani wide ringi ki mang oina na makhoi bu covid test tongna ba airubagi wathok asi khanglakhibani Mei Chakpada Emung Amagi manga Sire Tamilnadu gi Salem district tanga si angan bada thokiba Mei Chakpagi thodok amada Emung Amagi Mioi manga sikhre aina police na phongdokre police official amana phongdokba matung inna Mei Chakpagi thodok adu Salem district ki Karun Sabadi manakta thokibani Mei Chakpagi thodok adu da Mioi manga sikhiba loina na atopa amana soki aina phongdokladuna mahakna haiki asokpodu Salem government hospital pukatkre Mai du electric short circuit thokpadagi horpoiram bajai thajari ainasu official duna phongtokle nakalambarom Bamula safamda Pokhaibada manga Sire Tamilnadu gi Kudalor district lipa Bamula safam amada thokiba Pokhaibagi thogok amada nupi manga sikhre aina police na asi phongtokre police official amada phongtokpa matung inna Pokhaibagi thogok adu ngarang numidang Kudalor district ki Katunar koi police station gi manungjanba Kuran gudi khundat lipa Bamula safam amada thokibani Mangna haiki Pokhaibagi thodok tu da Bamula safam adu pura amang ata thokpaga loinana nupi mari khudakta seki thodok adu da atopa mi mari susokpaga loinana asok pasing adu manaknak hospital amada puatkre aina official duna makata na phongdokle aroi pada content sing asigi maroi pau khara asiba pokdom jari ba mari local news YouTube channel amadi Facebook page asidagi yengbir bapuna mapatha jari loinana channel asina dum da kanarabadi subscribe like and share to wakawi ganu puna maku amakana thagat jari